ngasi July ki tang 13 numidang waram da phong ki ba pause singdagi marui bala khacharaga Manipur Circle News ki maikai dagi paudam jage ahanmada Paujel News Service tagi lokachari Chief Minister na scheme nifutaruk loans toukhre thawai thakraba sing tungi mirol gi damakta hironi CM na hairi pathok chari sahi ama helaba koki militant singi separate administration ga mari leinana thok liba lana sida thawai na pontha pikraba thoba singi mamal lemna mangloi thawai na pontha pikraba sing asi tungi mirol gi damakta de hero oiragani thawai thakibagi mahai soidana phangani haina Manipur ge Chief Minister Nongthombam Birena phongdokre waphamasi City Convention Center da ngasi pangthokiba CM Yarna scheme special package to successful startup for employment of IDPs in Manipur amasung spokesperson livelihood guarantee scheme singba apunba scheme nipan hawdokpagi thoramga loinana lainga ke scheme sing beneficiaries sing da yenthokpagi thoramda athoiba mithung oina waphamasi phongdokibani Chief Minister namakha taraduna hojik paliba BJP na lusingba India lainga asina Manipur gi lam inchi ama phawba thugaina bagi firep lobaleite Manipur da hojik tholiba sahi ama helaba irang asida India gi Prime Minister Narendra Modi na wafam amata ngang khide haina mai kai kaya dagi ngangnarakliba wafam sing asi yaningdaba phongdokladuna mahakna hai handak ta pangthokiba parliament gi mifamda Prime Minister na Manipur da thokliba irang asigi matangda wa ningthina ngangki haiba wafam thamki thokliba irang asiga mari leinana social media da thaksi khasi yaudana tongan ba photo taba yadaba wahi wata kaya thagal liba sing asi Chief Minister na pendaba phongdokladuna social media da sendin sajinduna post thagal liba sing basu phabangam ba singna fana na ba honari haina phongdokhi hojik paliba ingak asina tongan ba scheme ni futaruki khodong chaba sing beneficiary sing da phanghalli madugi matungda relief camp da lairiba IDP singi oina lupa crore 13 yauri lanjena duna lairiba singi manungda imung rising masam 13 ki nauna yum saduna hongjinba yana lupa crore kunsu kaithole senpam singa si kacha semi paka amasung paka gi yum singi matung inna sade yankhai gi sanpam hana pithokre thoromadu da beneficiary Maudrani thoi khangatuna tongan ba scheme sing ge director benefit transfer gi khothang de yenthokpa hobani wat hauriba sing district ki deputy commissioner ki khothang de yenthoklagani haina so phongdokhi tharamadu gi mangoina na veterinary and animal husbandry department gi makhada mobile veterinary ambulance kunthra homdoi su Chief Minister na lamtha ki district kuding gi ambulance ani thamgani loinana helum amasung handicraft ki oina stall sing so Chief Minister na yengsin ki Thoramadu da N Birena Singh Balingak asigi Cabinet Minister Singh MLA Singh Rajya Sabha ge MP le sema sana jawba yauna tongan ba department Singh gi makok thongba officer Singh so saru yaki Jiribam da farmhouse amasumai tharamle paujel pausina phongli pathokchari Jiribam da khulai paiba kuki singna nong makang dana maitai ge yum mai thaba leptana chathaduna lakpagum ngarang su Jiribam district headquarter dagi somnata gi kilometer 8 lom nopok pangna chatlaga leiriba Jarolpok ki khulda leiba ke ice gopesor ko mioi amagi farmhouse ama khulai paiba singna maina tumna thadok lamle thadok asi ngarang numidang pung manga rom taba adwaida thokhibani hairi maina tumna sakraba farmhouse adugi mapu aduna Jiribam ki usathol da leiba ke ice gopesor gi ni hairi panba yai Jarolpok ki khul asi mar community na namna khunda ba khul ama oibata natana Tengnopol district Tausem subdivision ge Phaitol kuki khulga yumthangnariba khulamani masina maram moiraga farmhouse asi mai chakle haibasi ngarang ahing chupa Jiribam ge miyamna pawasi khangmangamdana lerekhibani ngarang mai thadoklamliba farmhouse asi mihat thina hatok pikraba Soibam Sarat Kumar gi farmhouse kanaknana leibani hairi